Online Manipur YouTube channel se buyang bir mayam pum namakpu amuk hanna taram nok sari ahan bade amna maru iba pawum update thamjage langla langjin putho u haina police station da thamjin khre singnani ngai oiba mong da thori yanduna siramle leibak thiba thodok ama oina nan thangmai ban hijam dewan laikai da masagi sahi kunthra rum surabi laisram devya kobi mauna ama masagi yumda yamna singnani ngai oiba mong da thori yanduna siramle misi asiga mari lena semkhiba jesi amadi imung manungi miyo yauna ngasi ngarang misi asigi matang da sabsa balangla langjin athuba matam da puthoktuna dandi pigadabani haina Imphal police station da thomjin khre marak asida police na fagat travel laikhidrabigi mapuroiba Rocky Makubok Laisram Tomba amadi Manimbok Laisram ongbi asauba ngasi court puthoklaba matung tha asigi kunmapan phabu judicial custody da remand lauthakre laikhidrabi dibyagi mache Rosika na phungdorokpagi matung ina dibyagi masi asi mihat thina hatokpa oigani haibagi singnaba lai laikhidrabi nupi asina mahakni hinglingai da mahakbu otpi naibire haina phone tawraktuna khanghalakhiba kaya amasu lai nahanning thaukhongda leiba mapamda mahakpu lakpiyu haina phone tawrakhi adubu laibak thibadi ngarang aypung 10 rom tabada dibyagi mapuroiba laisram Rocky na dibya leitre haina phone tawrakhi Rocky gi imung manungna dibya bu hanjin otpi naibiba tanatana mahaki mapuroiba na ingkhol lainabani haina senfam kaya amasu mapamdagi laukibasu lei maki masada karigumba arumba posak amana phu chaibagi dakpham phone da tharakhibasu lei phuba chaibadagi asok apan nangduna Rims hospital da layang lambagi report su lei misi asi mahak masana sijabana te mihat thina hatokpani maram asina mihat asigi langla langjin athuba matamda puthoktuna ain gi oiba matik saba dandi pigadabani maduna trabadi JC amadi imung manunggi miyamna makhal makha kaya gi khongjang makha tana Sangsin gani loinana asiba masasu lauroi postmortem tawbasu yaroi haiki ngasigi khongjang aduda dibyagi misi asi judicial inquiry chathagadabani domestic violence lab kadabani amadi misi asigi asumba wayel bizar chathau haina thaba play card kaya susinaki amromda misi asiga mari lenana Imphal police station na case amaga lokhatpaga loinana dibyagi mapuroiba laisram Rocky sahi kuntraga mari Makubok Laisram Tomba amadi Manimbok Laisram ongbi asobu Imphal police station na wahang pahung tawnabagi damakta lokhatkre hairi aduga atop update amana ngarang singjamai sabam laikai da leiba yum ama sabada yum sabagi yochaina khanghaudana manak nakpa ST wire da sangsin badai khudong thiba nangkraba mystery adugi maming sapam Santa Singh sahi humpusan of sapam Mani Singh thongju kendragi manung chana leiba okram chuthektagini haksangi saruk 50% muk chakre haksangi khud yet oi amadi khongda 3rd degree burn oiduna khudaki oiba medical attention changli hek puk chaba machanupa anna jugali oiduna punna check suba chatpagi thabuk tawjabani imung asigi amata ngairaba sen tanfam oiriba mahakna khanghauduna asumna thorakpa asida mahaki loinabidi haifam tawfam khangdana lehauri suraga tanjaba imung asidi asumna awaba phangjariba asida khara khajik safanabagi damakta miyamdagi minung sigi tengbang sokleba pabung asigi loinabi ima sapam ongbi kun jeswari na thamoi sengna phigau sana nijari mateng pangbining basingna makhada pijeriba GP number asida dongmi minung si tengbang hapina banoloksari GP thangjam Surjit Singh 7629025693 mayanupa NB asokpa masa Jenims ta laikanna ruwaba matungda hauji Rims ki burn ward ta admit tawduna leiri chatlaga mateng pangningba mina chatlaga pangbiyo photo credit singjamai 360 video sing bibagi damakta mayam puknang pu amuka hanna thagachari anauba update ki damakta nuksibiduna channel na subscribe to biramu thank you so much